Hello everyone, mayambu khurumjari ngasigi mathel se khoigi yamna hawu mathel amane insang yaudra su chaba yaba mathel ne ado mayamna sigi mathel sigi maming se mayamna thonbiramo comment da mention tawraga hapiramo bokko ado ai semba haujarage mayam anbada morok se ngobirani morok se uchi morok ramde hape ko duga nga khara ma tawjare nga se ani khak laujare ko morok khara maga nga se maru yaudabana phai ko maru yaubase ege manthok manjin habam su nungai te dana dagi chabada su nungai te ko aduduge aina maru yaudaba nga une laujare mayam adum amek lobi be yai do morok se thum hapani ngari khara ma hapani aduga si hana sugai birani mayam try taubiyu yam hawe ko aina hawe haibagi mayam da share tawjabani hawtaba pote ai share tawjar oibo ko hawe si se chaba yare mayam na chabada hawni haibagi aina mayam haijabani aduga morok se chadaba yamna chadaba yaubiragana morok kitang handara dum sembibada aduna su hena tasteful leibako yam hawa haitare sanam ani maga hapjanjare adu phasana sugai birani sanam je tumme hai kanduda koigi nga atawbase sise phasana manbirani bako aduga hapirani maru marang yaw ai sise singa se aina maru yawduba nga ne ba aduduge aina maru yawduba oina lawibane nan phani haise maru je manba khotpa sum nuaite dan ko chabada su nuaite ba geina haijabane ba amekta lobo yai ngadi ngamu lobra dagi adum loi yai ko dagi nga se amekta nga hai lor su yai amekta yare dusmaina hapsan birani aduga morok atek pa khara maga lawjarage morok atek pa se bajana koigi kay tare yamna manam nuksip am leidai chawrga saju saba manam nuksip am lebdo adui morok to ne ko sise koigi apik pa sabdu nataba koigi sadi saraga manam yam nuksiba morok ne sise koigi morok atek pagi manam am namadu tu sumai tawbase sise atek matek thiaga sumai hapjanjare ko aduga sise pulap sugai minarani yam hawbani ko mayam sise sumai namtang sura chabiyo mayam charam giroidra na ai wakhal da leijai ko aina sum isana semjaba recipe ne ba mayam sise ko ada mayam da ina khangan janing na mayam da share tawjabane yam hawe dasmai tora phasana sembirani koigi morok atek pagi manam kaba kaba sidi morok atek pagi pura toihanlo dan kaba kaba koigi sugaraga mai manam do adu pulap to sanmina gina bane ba do loire mayam si hapsan ja hatok jarage ba ko yam hawe ko mayam sise mayam try am tang tawbiyo aduga aigi channel bu yengbiriba mayam marakta koigi subscribe tawdaba yawbiragadi subscribe tawsanbiromo ano mathel mayam am hapjanjarake do mayam aigi mamangi video mayam dasu ano mayam yawgibane mayam normally chaba mayam su dum happy ko do mayam support tawbiromo thank you so much